Kuki Phurup na Khundariba lamdam asigi chingi saruk Singda Indo-Myanmar border fencing Khaba thabak Konna Paikhatkani haina Union Home Minister Amit Shah na national media da phongdokhiba do Maram Chade amadi lamdam asida thokliba irang asibu thouoidabani haina COCOMI na nungnangba phongdorakli hiram asiga mari lainana COCOMI gi media coordinator Yumkhaibam Surjit Kumar Khumana kudek piduna thadorokba cherol amana hai Prime Minister Narendra Modi gi ahum suba term gi lengak asina ahanba numit chamani gi manungda paikhatkadaba thabak shing gi manungda Manipur thokliba irang asigi warishin purakpa yauri haina phongdokhiba do numit sukre Housing Manipur thokliba irang ase Kuki singna namna taba border fencing tawdaba Myanmar ga tainaba chingi mafam singda lokaina changsilakhiba immigrant singna thokhanbani haibagi kudam changdam kaya leibana center amasung state lengangna khangde haiduna chenba yaroidabane Kuki Phurup na namna tariba India amasung Myanmar gi border singasi hana ningthina sambal khaduna lokaina changsilakliba foreign immigrant singasi takthoklaba tungda irang asi loisinaba thabak sing paikhatkadabane irang asiga mari lainana naga Phurupna Khundaba border area Singda hana miteng changduna border fencing tawgani hairiba si ona tainaba thawongni haina COCOMI amasung Manipur gi miyamna lawi Kuki na namna taba Indo-Myanmar border area Singda fencing tawba leplaga atopa mafamda fencing tawbagi thabak chathagani haiba sina center na irang asi loisinba pamde amade makha chatha haningli haibasi mayek singna takle Manipur gi miyam asi center na India gi asengba citizen ama oina ikai khumnaba tarabadi hauzik lamdam asida thokliba irang asi loisinaba soidana hotnaramgani nakal amaromda lamdam asida NRC mapung phana chana handuna illegal immigrant sing asi takthoklaga irang asi athuba matamda loisinaba hotnabagi mahutta irang asi marai shangthanaba center na hotnaduna leire haibasi miyamna phongna khangnaraba wafamni Irang asi chenku ki narco terrorist singna Assam Rifles ka lautunaraga thokhanbani haibagi kudam changdam kaya ama leire masina maram moiraga lamdam asidagi Assam Rifles lauthokhinaba maikai kayadagi taksilakli bani lengangna lamdam asidagi 9 suba amasung 12 suba Assam Rifles lauthokpa hauramlaga ataidi lauthoktana thamliba asi atuba matamda lauthokadabani Atuba matamda Manipuragi Assam Rifles lauthoknaba amadi Kuki Phurup na Khundaba chingi border area singda sambal khabagi thabak paikhatrabadi COCOMI na Manipur miyamga loinana akanba warep kaya lauragani hainasu cherola sina makha tana section wa thamlakle